Manipurda theknagadoriba mikhal asida maraiba kandaba yade haiba amaga loinana mapaldagi lamdam asibu thugaige haiba kangbu amaga punsilaga ID sel pairabani mi fuba chaiba ngamlabani haiba ima leiba pu thugaibada karimata khandaba power painaba honaba anigi lani haina Inner Manipur Parliamentary Constituency da India Bloc ki midep oiriba Professor Dr. Bimol Akoizamna phongdokre ngasi Manipur Pradesh Congress Committee MPCC na sinduna Imphal West District Congress Committee gi oiba interaction program ama Congress Bhavan da pangthokiba thoramaduga mari leinana Bimol da phongdokibani ngasi gi thoramadu MPCC ki President K Megha Chandra party asi gi luchingba sing amadi DCC gi maru oiba mioi kyasu saru yaki Bimol na hai mamang da su thamkhre aidi icham chamba mahai masing takpi tambi bagi sinphamda leijaba misak amani adubulamda masida orakliba fibam masida karigumba afaba awon bakradi tawdaba yade haibagi wakalonda changlakibani miyam pumna makna mikhalda candidate oiba yadabana miyamgi oina aina mahut ama oibani miyamgi mahut sinduna thabak tawnaba honarakpada kanagumbana ayatpa apanba pirakpa amadi mapaldagi lamdam asibu thugaiba pamba singna khuraki ina laisaba kharana honarakli asigumba matang asida aikoi gi ichil inaw sing punna hogat minahu naba honase aikhoibu namthage maithiba pige haina mapaldagi Manipur bu thugaiba pamba singa lawtunariba lalong asi maithiba pihausi natrabadi aikhoigi athoba pauna brajapasi ningsing lubagi artha thoklaroi masi thokangumsi haiki yungdong kudini makta isa gi chininaw mari mata kudin haiga handak amukta hoga mino CCD vote ka banate Manipur bu namthage maithiba pige na mapanda laiba Manipuri yena bam su manungda laiba ira kuraki ina lai sabudo na tor kamu pullaga tawbani haibase mase aikona maithiba pihogragadi pauna barjaba si amon ni jam loi matok ta de loina matok chen na matok ta kani hoda madu to an se haibase inda to ko che chumna ginate akarak pe kana humba ai gumna smaina lepak badaba mani de lepak ai dum chakkane bai sidi yam lurabani masibok da khangdana ko ai na tasena haizarisini mapanda leiba mi America da leiba mi Bangalore da leiba mi India gi mafam da leiba mi Europe da leiba Australia da leiba ai su khang da mi hanal bol ko mathome parliament gi election lakpasida ekoi myam khana deina base situation sina myam kunum ki awana yenga kanta ekoi camera meeting hoina yamna pikna ekoi sillaga tinga se pangthok chaba amadi block ki leadership mayam si khana neinaba karamba ekoi candidate si karamba miyoino India block congress na puthokchariba amadi India block mayam ekoi alliance party na puthoiba candidate si ki matang koi khangminaba amasu masi karamna mai pakhan gedegi haiba ana nabagi tanja si ekoi mayam purmaki Manipur yawa basi yenga koi pikna sillaga ekoi khana nabagi tanja lajabani Manipur si ithokna tibam sokpa tanja position situation si ekoi bene khange tanja sida parliament gi election si lakpasida bharat ki samvidhan gi tawtaba yadaba election oibunina masida ekoi mayam kanna hona minare hairaga election si mai pangnana honaba haibasi mayang Imphal kendra gi leadership Lauria pakhang lakpa kendra gi leadership mayam punamang ekoi daita lomina ba haibasi koi leadership ba koi Manipur gi afaba leadership ba haibasi koi punamang ki daita ni hain khanjai